Ngasina ahanbani nupasina dumdaga nokpa ubado. Hensna khawdusu adumak paina maya kana nupasida yengduna lay. Sayonbasu hensnagi mit yengduda nokpudu phat hanjinki aduga isuk-sukna yengduna hairei. Nasaga sandaba pot puba yadro. Khawduni ngamkhidoiduba yengningdene. Hensnasu mayadu karambaga phat umjinkri aduga masu ngamnaba khumlei. Sardi yengu haiduna puba nati. Warasu ipangkal khatani wajadoiba. Sarda wabro aini si pubase yam jakpraba. Yare nasindo pepa khumbakat. Kadai dom leiruba yadro. Ainakta yam lainingraba nangse. Ha koi tiga thireiraba. Sardi mi leisabi masa maraksida kaidoramiba. Migi lambi satfamsi lepaga leiramaga asumagadi sarakanu hando satke wai khangaba. Wawangkai sum lepaga leineba. Sayonbasu handakti khumlakhidri lambi khai. Madudada hensnasu khawdu soro singlaga kamada sangsinkri. Nupadusu kari khalaklabano nupidugi tungduda sosot ine. Hensnasu khawdu laribu pumathak amada thangatnaba makhada mora ama tharaka hotnaduna leirami. Kaduda kanasu leibadi udi mafamsina khara chikpa haidu oire. Sayonbasu nupiduna tawribadu thungsin panadu leptuna tumin yengi. Khawdunaga saubane hensna madubu upumathak aduda inkhatnaba hotnabada sormapi holi. Kona thangda usina sina namdana thangatkre. Adubu tan chadaba haiduni. Saijinda naptuna leiramba jum ama masada tasilakpani. Hensna khangboi lakpoi masadu songbada moraduga pulap tutharakpani. Adubu leplamba nupado phat changsilaktuna tunglumdagi nupidubu phat ngakpikre. Hensna kana oirabunu khana yenglakpani. Adubu nupasi oirambada phat handoklaga jumna lepnabu hotnai. Aduga nupasi dadi yengdabi hairei. Sardi kaidokpasida changaiba. Changbireise naraibu pharabani. Makhada tusilaudrido. Pibam mataduga awangbusi karadi tarakpa tabani. Hensna mapidu haifet chemjilaga nupasida pairap yengtuda khumlei. Awangbuda kagera wangdabda kagera. Taraklasu taraklasu aige tadaini. Sardi yobiyu haikidi. Migi tungda huralanada koininaraga leibiyu haidi. Kanani nabiyu haige. Sayonba khumlakte nupidugi nakta khongthang khajik changsili. Mataududa wangang lamba nupidusu japlepkiduna tatu yenglei. Nupasidi nupidugi lumangi samduda mirang naplibadu lauthokpige haidun tawjabani. Adubu hensnadi wakhaldu seranana khankiduna khanglaw laurei. Kaino sum changsilaiduba. Sayonba bisum suklap tawna hairei. Nakokta mirang paise lauthokpige tawbani. Kaino khanglaw laureiduba. Ha kadai. Sayonbasu bakliba mirangdubu lauthokpirei. Aduga nupidugi mamai mayada thangjinduna. Urabase urabo. Hensna usinadaba saraga mamai leithoklaga lei. Ubudi uribani. Tanjaduda ahal nupi amasu kasde phat changlei. Haima aikhoi pakpagi sari ibungodu natrane ngasai udi ukhiba. Adane taadubudi thengnarami marang tawbasida leithokpaga sangdribu. Sayonbasu ahalduda onsinduna nukmi khummi. Hoine yungi sumaina thongdokthokpasidi leithokpa sangdabanida. Mani ado ibemasida kanano. Wasda Sayonba nupisida phat yenglei. Hensnasu phalapna yenglei. Kari haiduna pakum pisigi haina khale. Taru yengzei nupi mangonda. Thangmoi tanik masina sonboi kariboi tawdun hairei. Sana. Ahal nupidudi phajana tade adubu hensnadi nupasigi jinbalduna tapna lenduna hairakpadu mayek sengna nakongda tarakpagum tawi. Thabak sinba manna ahal nupidusu thoinamuk hanglamda. Lehoro hairamlaga prabab thokre. Hensnasu mamainon tharap tawna moli thoki. Sayonba mamit chena muktung usilaga nusa sorama khanghon hondorei. Asumna haukhibana matam kharasu amuk haujinkre. Nahanongma Winsandagi number larokhibadu koldi tawruba leitri. Ngasidi kari khalaklabano ayuki sak toklaga ngehak sum pathanabagi matamduda liyado wakhal khanba yaba khalaga Winsanda call tawri.
ꯑꯍꯥꯟꯕꯒꯤꯗꯨꯗꯤ ꯄꯥꯏꯔꯛꯇ꯭ꯔꯤ ꯃꯊꯟꯇ ꯁꯣꯜꯂꯤ ꯀꯩꯗꯧꯔꯤꯖꯥꯠꯅꯣ ꯅꯨꯡꯊꯤꯜ ꯇꯥꯂꯛꯁꯤꯗ ꯂꯥꯏꯔꯤꯛ ꯑꯃꯨꯛ ꯄꯥꯗꯅꯒ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ ꯍꯣꯏꯗ ꯑꯃꯨꯛꯀ ꯇꯧꯁꯤꯟꯒꯦ ꯍꯥꯏꯔꯒ ꯀꯣꯜꯗꯨ ꯑꯃꯨꯛ ꯍꯟꯅ ꯇꯧꯁꯤꯜꯂꯤ ꯍꯟꯗꯛꯇꯤ ꯄꯥꯏꯈꯠꯂꯛꯏ ꯍꯜꯂꯣ ꯂꯤꯌꯥ ꯅꯨꯄꯥꯗꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯕꯁꯤꯗꯗꯤ ꯀꯔꯤꯝꯇ ꯈꯜꯂꯝꯗꯕꯗꯣ ꯈꯖꯤꯛ ꯏꯀꯥꯏꯔꯛꯄꯗꯧꯅ ꯇꯧꯔꯛꯏ ꯈꯨꯝꯕ ꯐꯥꯎ ꯉꯝꯗ꯭ꯔꯤ ꯑꯁꯣꯝꯗꯒꯤꯁꯨ ꯀꯧꯁꯤꯜꯂꯛꯏ ꯍꯜꯂꯣ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯂꯤꯌꯥ ꯏꯇꯞ ꯇꯞꯅ ꯈꯨꯝꯖꯩ ꯑꯩꯅꯦ ꯂꯤꯌꯥꯅ ꯋꯤꯟꯁꯟ ꯑꯣꯍꯣ ꯑꯩꯗꯤ ꯀꯅꯥꯅꯣ ꯈꯜꯂꯨꯔꯦ ꯀꯩꯗꯧꯔꯝꯃꯤꯅꯣ ꯅꯪꯕꯣ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯁꯨꯝ ꯍꯤꯞꯂꯝꯕꯅꯦ ꯋꯤꯟꯁꯟꯗꯤ ꯆꯨꯝꯗ꯭ꯔꯤꯡꯒꯤ ꯃꯤꯅꯤ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯅꯪꯅ ꯀꯣꯜ ꯇꯧꯔꯛꯄꯗꯨ ꯉꯥꯏꯔꯤꯅꯦ ꯇꯧꯔꯛꯀꯗ꯭ꯔꯥ ꯉꯥꯏꯕꯅꯦ ꯁꯨꯛꯇꯧ ꯇꯧꯔꯛꯇꯕꯗꯨꯗ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯈꯜꯂꯨꯔꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯊꯥꯖꯗꯅ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯅꯨꯄꯥꯁꯤꯒꯤ ꯏꯆꯝ ꯆꯝꯖ ꯃꯇꯧꯁꯤꯗ ꯂꯤꯌꯥ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯇꯧꯒꯦꯗꯤ ꯑꯗꯨꯝ ꯈꯜꯂꯤꯗ ꯑꯩꯁꯨ ꯑꯗꯨꯗ ꯀꯩꯗꯧꯔꯕ ꯁꯨꯝ ꯏꯀꯥꯏꯔꯛꯄ ꯑꯩꯉꯣꯟꯗꯕꯣ ꯂꯣꯏꯔꯦ ꯑꯗꯨ ꯋꯤꯟꯁꯟ ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯔꯧꯕ꯭ꯔꯥ ꯀꯩꯒꯤꯅꯣ ꯑꯃꯨꯛ ꯋꯥꯔꯧꯗꯣꯏꯁꯤꯅ ꯈꯪꯗꯦ ꯁꯨꯝ ꯈꯜꯂꯤꯅꯤ ꯋꯤꯟꯁꯟ ꯁꯣꯔ ꯑꯃ ꯇꯞꯅ ꯍꯣꯟꯗꯣꯛꯂꯒ ꯅꯪꯉꯣꯟꯗ ꯋꯥꯔꯧꯕ ꯅꯪꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯑꯩ ꯀꯩꯁꯨ ꯂꯩꯈꯤꯗꯦꯗ ꯑꯗꯨꯕꯨ ꯑꯩꯅ ꯉꯥꯏꯖꯈꯤꯕꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯑꯃꯈꯛꯇꯅꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯏꯁꯣꯔ ꯃꯥꯅ ꯈꯪꯕꯤꯔꯕ ꯃꯥꯜꯂꯦ ꯂꯤꯌꯥ ꯁꯦꯀꯦꯟ ꯈꯔ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯒ ꯍꯥꯏꯔꯛꯏ ꯑꯝꯇ ꯎꯅꯁꯦ ꯌꯥꯒꯗ꯭ꯔꯥ ꯍꯧꯖꯤꯛꯂꯣ ꯑꯣꯀꯦ ꯉꯥꯏꯔꯝꯃꯨ ꯑꯩ ꯂꯧꯕ ꯂꯥꯛꯑꯒꯦ ꯑꯗꯨꯗꯤ ꯀꯣꯜꯗ ꯐꯠ ꯍꯦꯛꯇ ꯀꯛꯈ꯭ꯔꯤ ꯂꯤꯌꯥ ꯍꯤꯞꯂꯝꯕꯗꯨ ꯇꯥꯍꯥ ꯍꯧꯒꯠꯂꯤ ꯏꯔꯨꯕꯨꯗꯤ ꯑꯌꯨꯛꯇ ꯂꯨꯊꯣꯛꯈ꯭ꯔꯕꯅꯤꯅ ꯂꯨꯖꯗ꯭ꯔꯦ ꯂꯩꯖꯕ ꯗ꯭ꯔꯦꯁꯁꯤꯡꯗꯨ ꯄꯥꯏꯈꯠꯂꯒ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯂꯦꯞꯄꯛꯏ ꯃꯥꯅ ꯐꯖꯩ ꯍꯥꯏꯅꯗꯤ ꯂꯩꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯤꯀꯨꯞꯁꯤꯗꯗꯤ ꯑꯄꯥꯝꯕ ꯐꯖꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗ꯭ꯔꯦ ꯑꯀꯧꯕꯤ ꯃꯀꯛ ꯉꯥꯛꯇ ꯉꯥꯏꯔꯕꯅꯤꯅ ꯁꯦꯠꯐꯝ ꯈꯪꯗ꯭ꯔꯦ ꯐꯃꯨꯡꯗꯨꯗ ꯉꯦꯛ ꯑꯃꯨꯛ ꯐꯝꯊꯩ ꯃꯁꯤꯅ ꯇꯨꯝꯊꯣꯛꯇꯨꯅ ꯃꯪꯂꯒ ꯂꯩ ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗ ꯀꯩꯅꯣꯝꯃ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯂꯩꯔꯤꯕ ꯗ꯭ꯔꯥꯋꯔꯗꯣ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯛꯏ ꯌꯥꯎꯔꯝꯂꯤꯕ ꯄꯣꯂꯤꯊꯤꯟꯗꯨ ꯇꯞꯅ ꯂꯧꯊꯣꯔꯛꯏ ꯃꯃꯥꯡ ꯆꯍꯤꯗ ꯃꯃꯥꯅ ꯃꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯇ ꯇꯝꯕꯤꯈꯤꯕ ꯈꯨꯗꯣꯜꯅꯤ ꯃꯥꯅ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯂꯩꯔꯛꯄꯗꯒꯤ ꯁꯨꯡꯁꯦꯠ ꯁꯦꯠꯇꯅ ꯑꯗꯨꯝ ꯊꯝꯖꯤꯟꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯤꯀꯨꯞꯁꯤꯗ ꯁꯦꯠꯅꯤꯡꯕ ꯑꯃ ꯈꯪꯐꯥꯎ ꯐꯥꯎꯔꯛꯄꯅꯤ ꯃꯥꯅ ꯂꯣꯏꯁꯤꯟ ꯁꯦꯠꯆꯤꯜꯂꯤꯕ ꯑꯗꯨ ꯄꯨꯡꯂꯣꯏ ꯂꯣꯏꯔꯛꯄꯗꯨꯗ ꯋꯤꯟꯁꯟꯁꯨ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ ꯌꯧꯔꯛꯑꯕꯣ ꯅꯣꯏꯒꯤꯗꯣ ꯑꯩ ꯆꯞ ꯆꯥꯕ ꯈꯪꯗ꯭ꯔꯦ ꯂꯣꯀꯦꯁꯟ ꯑꯝꯇ ꯊꯥꯔꯛꯀꯦꯔꯣ ꯍꯣꯏ ꯌꯧꯁꯤꯜꯂꯛꯅꯕ ꯇꯧꯔꯒꯦ ꯉꯥꯏꯔꯝꯃꯨꯀꯣ ꯑꯗꯨꯗꯤ ꯂꯤꯌꯥ ꯂꯣꯀꯦꯁꯟꯗꯨ ꯊꯥꯈ꯭ꯔ ꯃꯇꯨꯡ ꯃꯁꯥ ꯄꯨꯝꯕꯗꯨ ꯀꯔꯤ ꯁꯣꯏꯔꯤ ꯍꯥꯏꯗꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯤꯡꯁꯦꯜꯗꯨꯗ ꯇꯥꯔꯤꯕ ꯃꯥꯒꯤ ꯃꯁꯥꯒꯤ ꯁꯛꯇꯝ ꯉꯁꯤꯒꯤ ꯁꯛꯇꯝꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯔꯦꯟꯇꯨꯗꯒꯤ ꯊꯣꯛꯂꯛꯏ ꯒꯦꯠ ꯃꯄꯥꯜꯗ ꯊꯣꯔꯛꯂꯦ ꯆꯦꯞꯊꯗꯨꯅꯁꯨ ꯅꯨꯄꯥꯗꯨꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯤ ꯉꯁꯤꯗꯤ ꯅꯣꯛꯃꯤꯗ ꯇꯧꯈ꯭ꯔꯦ ꯂꯤꯌꯥꯗꯣ ꯃꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯃꯥ ꯃꯁꯥꯁꯨ ꯁꯦꯡꯅ ꯈꯪꯖꯗꯦ ꯍꯣꯔꯦꯟ ꯃꯥ ꯂꯥꯛꯑꯒꯅ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯤꯕꯣ ꯎꯅꯁꯤꯗꯤ ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯔꯨꯕꯅꯤ ꯑꯁ ꯏꯀꯥꯏꯔꯛꯑꯦ ꯍꯧꯖꯤꯛꯇꯗ ꯍꯣꯏꯗ ꯊꯣꯛꯑꯕ ꯑꯃ ꯕ꯭ꯔꯦꯛ ꯂꯥꯛꯆꯔꯅꯤ ꯑꯗꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯁꯣꯅꯨ ꯂꯩꯔꯤꯉꯩꯗꯨꯗꯅꯤ ꯃꯥꯒꯤ ꯃꯥꯡ ꯑꯣꯏꯔꯞꯅ ꯊꯥꯔ ꯑꯃ ꯊꯧꯖꯤꯜꯂꯛꯇꯨꯅ ꯖꯞ ꯂꯥꯎꯅ ꯈꯥꯝꯖꯤꯜꯂꯛꯄꯗꯣ ꯗ꯭ꯔꯥꯏꯚꯔ ꯁꯥꯏꯠꯀꯤ ꯊꯣꯡꯅꯥꯎꯒꯤ ꯃꯤꯡꯁꯦꯜꯗꯨ ꯍꯥꯏꯊꯔꯛꯇꯨꯅ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕ ꯅꯨꯄꯥꯗꯨꯅ ꯂꯤꯌꯥꯗ ꯅꯣꯛꯂꯒ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯎ ꯉꯁꯤꯗꯤ ꯄ꯭ꯔꯤꯇꯤ ꯒꯔꯜ ꯑꯣꯜꯂꯝꯃꯦꯅ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ ꯑꯩ ꯊꯤꯟꯕꯤꯔꯝꯃꯒꯦ ꯂꯥꯛꯑꯣ ꯂꯤꯌꯥ ꯏꯁꯨꯝ ꯏꯁꯨꯛ ꯁꯨꯛꯅ ꯍꯥꯏꯔꯤꯕꯗ ꯃꯉꯣꯟꯗ ꯅꯠꯇꯕꯒꯨꯝ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯂꯩ ꯅꯨꯄꯥꯗꯨꯁꯨ ꯍꯟꯗꯛꯇꯤ ꯒꯥꯔꯤꯗꯒꯤ ꯐꯠ ꯀꯨꯝꯊꯔꯛꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯅꯥꯛꯇ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯄꯩꯊꯣꯛꯀ ꯄꯩꯁꯤꯡꯒ ꯌꯥꯝ ꯇꯧꯋꯤꯅ ꯉꯁꯤꯗꯤ ꯗꯗꯥꯅ ꯁꯥꯎꯅꯤꯡꯉꯤꯔꯣ ꯅꯪꯕꯣ ꯂꯥꯛꯑꯣꯁꯦ ꯑꯩ ꯊꯤꯜꯂꯝꯃꯒꯦ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯒꯤ ꯈꯨꯠꯇꯨ ꯄꯥꯏꯔꯒ ꯁꯤꯡꯉꯤ ꯂꯤꯌꯥ ꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯂꯒ ꯏꯁꯥꯎ ꯁꯥꯎꯅ ꯈꯨꯝꯃꯤ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯑꯩꯒꯤ ꯄꯥꯔꯁꯅꯦꯜ ꯊꯕꯛ ꯆꯠꯆꯕꯅꯤ ꯊꯤꯟꯕꯤꯌꯨ ꯍꯥꯏꯗꯤ ꯅꯨꯄꯥꯗꯨꯗꯤ ꯑꯗꯨꯝ ꯅꯣꯛꯇꯨꯅ ꯀꯔꯤꯝ ꯈꯊꯥꯏꯅꯅ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯇꯧꯔꯛꯀꯅꯨꯗ ꯅꯪ ꯀꯩꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏꯗ ꯅꯪꯅ ꯄꯥꯝꯕ ꯄꯩꯁꯥꯗꯣ ꯄꯤꯒꯦ ꯍꯥꯏꯕꯅꯤ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯁꯤꯕꯥ ꯐꯥꯛꯄꯗꯨ ꯄꯥꯝꯕ꯭ꯔꯣ ꯂꯤꯌꯥ ꯃꯃꯤꯠꯇꯨ ꯈꯥꯅ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯛꯏ ꯃꯥꯒꯤꯁꯨ ꯑꯆꯧꯕ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯂꯨꯕꯅ ꯊꯧꯅꯥ ꯑꯃ ꯐꯨꯗꯣꯛꯄꯗꯤ ꯉꯝꯗ꯭ꯔꯦ ꯃꯊꯟꯇ ꯄꯦꯟꯗꯕ ꯀꯌꯥ ꯐꯥꯎꯖꯕ ꯅꯠꯇꯅ ꯎꯄꯥꯏ ꯑꯃꯗꯤ ꯂꯩꯇ꯭ꯔꯦ ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯤꯁꯤꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈꯤꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯗꯨꯅ
ꯅꯨꯄꯤꯗꯨꯒꯤ ꯈꯨꯠꯇꯨ ꯑꯃꯨꯛ ꯍꯟꯅ ꯁꯝꯂꯛꯇꯨꯅ ꯒꯥꯔꯤꯗ ꯆꯤꯡꯈꯠꯂꯒ ꯑꯗꯨꯝ ꯄꯨꯈ꯭ꯔꯦ꯫ ꯃꯣꯏꯅ ꯊꯧꯗꯣꯔꯛꯄꯒ ꯋꯤꯟꯁꯟꯅ ꯊꯧꯖꯤꯜꯂꯛꯄꯒ ꯒꯥꯔꯤ ꯑꯅꯤꯗꯨ ꯊꯩꯅꯩ꯫ ꯂꯤꯌꯥ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯑꯃꯒꯨꯝ ꯃꯄꯤ ꯄꯣꯞ ꯇꯥꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯅꯤꯡꯕ ꯀꯥꯏꯅ ꯋꯤꯟꯁꯟꯒꯤ ꯃꯥꯏꯀꯩꯕꯨ ꯌꯦꯡꯖꯈꯤ꯫ ꯅꯨꯄꯥꯗꯨꯗꯤ ꯃꯗꯨ ꯎꯍꯧꯗ꯭ꯔꯦ꯫ ꯅꯨꯄꯤꯗꯨꯅ ꯊꯥꯔꯛꯄ ꯃꯐꯝꯗ ꯌꯧꯔꯛꯄꯗ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯃꯣꯟꯗꯥ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩꯔꯛꯏ꯫ ꯂꯣꯏꯗ꯭ꯔꯤꯕ ꯖꯥꯠꯂꯥ? ꯀꯦꯗꯅ ꯑꯃꯨꯛ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯝ ꯀꯦꯗ꯭ꯔꯁꯨ ꯐꯖꯔꯒ ꯂꯩꯔꯕꯗꯨꯗ꯫ ꯃꯤꯅꯠ 10ꯒ ꯐꯥꯖꯤꯜꯂꯛꯄꯗꯨꯗ ꯋꯤꯟꯁꯟ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯔꯤꯡꯗꯤ ꯆꯠꯂꯒ ꯄꯥꯏꯗꯤ ꯄꯥꯏꯈꯠꯂꯛꯈꯤꯗ꯭ꯔꯦ꯫ ꯀꯩꯅꯣꯅꯦ ꯄꯥꯏꯔꯛꯇ꯭ꯔꯤꯁꯤꯕꯣ? ꯔꯤꯡꯗ ꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯍꯟꯗꯛꯇꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯛꯂꯦ꯫ ꯋꯤꯟꯁꯟ ꯉꯛꯆꯥꯅꯅ ꯐꯣꯟꯗꯨꯗ ꯌꯦꯡꯗꯨꯅ ꯁꯣꯜꯂꯤ꯫ ꯎꯐ ꯑꯃꯨꯛ ꯊꯝꯈ꯭ꯔꯦ꯫ ꯀꯩꯗꯧꯔꯖꯥꯠꯅꯣ? ꯁꯨꯝ ꯍꯧꯖꯤꯟꯈꯤ ꯄꯨꯡ 2 ꯐꯥꯔꯦ ꯃꯥꯅ ꯉꯥꯏꯔꯛꯂꯤꯕꯗꯣ꯫ ꯑꯆꯠ ꯑꯋꯣꯡꯁꯤꯡꯗꯨꯅꯁꯨ ꯐꯂꯞ ꯌꯦꯡꯅꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯑꯃꯠꯇ ꯆꯪꯗꯦ ꯃꯉꯛ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯤ ꯅꯨꯄꯥꯁꯤ꯫ ꯒꯦꯠ ꯃꯅꯥꯛꯇꯨꯗ ꯀꯣꯏꯆꯠ ꯑꯃꯨꯛ ꯆꯠꯂꯤ꯫ ꯇꯥꯟ ꯆꯥꯟꯅꯅ ꯔꯦꯟꯇꯨ ꯂꯩꯕ ꯃꯤ ꯑꯃꯅ ꯊꯣꯔꯛꯄꯗꯨꯗ ꯋꯤꯟꯁꯟ ꯇꯥꯍꯥꯅ ꯆꯪꯁꯤꯟꯗꯨꯅ ꯍꯪꯖꯩ꯫ ꯆꯟ, ꯁꯤꯗ ꯂꯤꯌꯥ ꯀꯧꯕꯤ ꯑꯃ ꯂꯩꯕꯗꯣ ꯈꯪꯕꯤꯕ꯭ꯔꯥ? ꯑꯧ ꯈꯪꯉꯤ꯫ ꯑꯗꯣ ꯑꯝꯇ ꯀꯧꯊꯣꯛꯄꯤꯔꯒꯦꯔꯥ? ꯀꯩꯅꯣꯝꯇ ꯍꯥꯏꯔꯝꯒꯦ ꯇꯧꯕꯅꯤ꯫ ꯃꯥꯗꯤ ꯂꯩꯍꯧꯗꯤꯌꯦ꯫ ꯃꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯤꯗꯨꯁꯨ ꯃꯌꯨꯝꯗ ꯆꯠꯈꯤ꯫ ꯊꯣꯡꯁꯨ ꯂꯣꯜꯍꯧꯋꯤ, ꯂꯩꯕ ꯃꯥꯟꯗꯦ꯫ ꯑꯣ꯫ ꯋꯤꯟꯁꯟ ꯋꯥꯈꯜꯗꯨ ꯃꯪꯗꯨꯅ ꯒꯥꯔꯤꯗꯨꯗ ꯃꯁꯥ ꯄꯨꯂꯞ ꯉꯥꯊꯔꯒ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯀꯥ ꯂꯝꯂꯝꯕ ꯃꯥꯏꯊꯣꯡꯗꯨꯁꯨ ꯇꯞꯅ ꯁꯨꯝ ꯃꯌꯥꯏ ꯆꯝꯊꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯥ ꯍꯟꯈꯤꯕꯗꯤ ꯇꯧꯗꯦ, ꯑꯗꯨꯝ ꯂꯦꯞꯂꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯨꯝ ꯇꯧꯔꯛꯄ ꯗꯨꯋꯥꯏꯗꯨꯗꯅꯤ ꯃꯥꯒꯤ ꯃꯥꯡ ꯑꯣꯏꯔꯞ ꯊꯥꯔ ꯑꯃ ꯈꯝꯂꯛꯂꯒ ꯂꯤꯌꯥꯅ ꯇꯞꯅ ꯀꯨꯝꯊꯔꯛꯇꯨꯅ ꯂꯦꯞꯈꯤꯕꯗꯣ꯫ ꯋꯤꯟꯁꯟꯅꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯍꯧꯏ ꯊꯧꯔꯤꯕ ꯅꯨꯄꯥꯗꯨꯅ ꯃꯉꯣꯟꯗ ꯎꯁꯤꯠꯇꯅ ꯅꯣꯛꯂꯝꯂꯒ ꯆꯠꯈꯤꯕꯗꯣ꯫ ꯂꯤꯌꯥ ꯋꯤꯟꯁꯟꯕꯨ ꯑꯍꯥꯟꯕꯗꯗꯤ ꯎꯔꯨꯗꯦ, ꯑꯗꯨꯕꯨ ꯂꯝꯕꯤ ꯃꯇꯥꯏꯗꯨꯗ ꯅꯨꯄꯥꯗꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯦꯞꯂꯝꯕꯗꯨ ꯎꯕꯗ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯋꯤꯟꯁꯟ ꯂꯤꯌꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯤ꯫ ꯂꯤꯌꯥ ꯏꯍꯧꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯈꯥꯝꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯤꯉꯩ ꯈꯖꯥꯏꯊꯛ ꯑꯗꯨꯗ ꯆꯦꯟꯊꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ꯫ ꯅꯨꯄꯥꯁꯤꯗ ꯃꯤꯠ ꯈꯖꯤꯛ ꯐꯥꯎꯕ ꯀꯨꯞꯇ ꯌꯦꯡꯗꯨꯅ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯀꯧꯔꯛꯏ꯫ ꯋꯤꯟꯁꯟ꯫ ꯋꯤꯟꯁꯟꯗꯤ ꯅꯣꯛꯃꯤ ꯑꯣꯏꯅ ꯇꯧꯔꯛꯇꯨꯅ ꯏꯔꯦꯝꯂꯦꯝꯅ ꯈꯨꯝꯂꯛꯏ꯫ ꯑꯍꯧ, ꯅꯪ ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯑꯩ ꯅꯪ ꯉꯥꯏꯔꯝꯃꯤꯅꯤ꯫ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ? ꯅꯁꯥꯗ ꯑꯋꯥꯕ, ꯋꯥꯔꯧꯕ ꯈꯖꯤꯛ ꯐꯥꯎꯕ ꯐꯥꯎꯗꯕ꯭ꯔꯥ? ꯋꯤꯟꯁꯟ ꯃꯀꯣꯛꯇꯨ ꯍꯥꯏꯔꯒ ꯐꯥꯎꯗꯤꯌꯦ, ꯍꯧꯖꯤꯛꯇꯤ ꯅꯪ ꯂꯥꯛꯑꯁꯤꯗꯤ꯫ ꯂꯤꯌꯥ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯁꯨꯁꯨ ꯇꯧꯗꯨꯅ ꯀꯞꯂꯛꯂꯤ꯫ ꯋꯤꯟꯁꯟꯗꯤ ꯃꯇꯧꯗꯨ ꯎꯕꯗ ꯏꯉꯥꯎ ꯌꯦꯡꯖꯩ, ꯊꯦꯝꯐꯝꯁꯨ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯞꯄꯤꯁꯤꯕꯣ? ꯅꯪ ꯀꯩꯗꯧꯔꯒꯦ? ꯁꯤ ꯑꯩ ꯅꯪꯉꯣꯟꯗ ꯆꯥꯎꯗꯦ꯫ ꯁꯤ ꯀꯞꯄꯨꯗ ꯇꯣꯛ, ꯃꯤꯅ ꯎꯔꯒ ꯀꯩꯅꯣꯝ ꯈꯟꯈꯤꯕ ꯇꯥꯔꯦ꯫ ꯂꯤꯌꯥ ꯃꯄꯤꯗꯨ ꯐꯠ ꯇꯩꯊꯣꯛꯂꯒ ꯅꯪꯍꯜꯂꯣ, ꯊꯦꯡꯉꯦ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ? ꯃꯇꯨꯡ ꯁꯨꯃꯥꯏꯅ ꯇꯧꯒꯅꯨ꯫ ꯑꯩ ꯏꯁꯥꯗ ꯈꯪꯐꯝ ꯈꯪꯗꯕ ꯆꯩꯅꯥꯕ ꯌꯥꯝ ꯐꯥꯎꯏ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯨꯗꯤ ꯁꯤꯕꯨ ꯌꯥꯝ ꯀꯥꯏꯔꯕ꯭ꯔꯅꯦ? ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯩ ꯀꯣꯛꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯉꯁꯤꯗꯤ ꯏꯁꯥꯗ ꯆꯩꯅꯥ ꯐꯪꯖꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯪꯕꯨ ꯑꯃꯨꯛ ꯋꯤꯟꯁꯟ ꯂꯤꯌꯥꯒꯤ ꯆꯦꯟꯊꯔꯤꯕ ꯄꯤꯔꯥꯡꯗꯨ ꯇꯩꯊꯣꯛꯄꯤꯔꯒ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯁꯤ, ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯀꯅꯤ꯫ ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯃꯥꯏ ꯂꯩꯗꯨꯅ ꯁꯨꯡꯆꯠ ꯆꯠꯂꯣꯏ꯫ ꯀꯞꯀꯅꯨꯁꯦ꯫ ꯑꯩ ꯀꯞꯄꯔꯣꯏꯒꯦ, ꯅꯪꯍꯜꯂꯣ꯫ ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯑꯩ ꯉꯁꯤ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ꯫ ꯑꯩ ꯀꯩꯝ ꯈꯟꯗꯦꯁꯦ꯫ ꯐꯔꯦ, ꯅꯪꯁꯨ ꯆꯪꯉꯣ, ꯐꯖꯅ ꯄꯣꯊꯥꯔꯣ꯫ ꯀꯣꯟꯅ ꯐꯖꯅ ꯎꯅꯔꯁꯦ꯫ ꯍꯣꯔꯦꯟ ꯀꯣꯜ ꯇꯧꯔꯛꯀꯦꯀꯣ꯫ ꯆꯪꯉꯣ꯫ ꯅꯪꯁꯨ ꯍꯜꯂꯣ꯫ ꯅꯪ ꯍꯥꯟꯅ ꯆꯪꯉꯣꯅꯦ, ꯑꯗꯨꯒ ꯍꯜꯂꯒꯦ꯫ ꯍꯣꯏ, ꯆꯪꯉꯒꯦꯀꯣ ꯑꯗꯨꯗꯤ꯫ ꯂꯤꯌꯥ ꯋꯤꯟꯁꯟꯗ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯝꯂꯒ ꯃꯅꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯋꯤꯟꯁꯟꯁꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯃꯥꯒꯤ ꯊꯕꯛ ꯆꯠꯂꯨꯕꯁꯤꯡꯗꯨ ꯅꯨꯃꯤꯗꯥꯡ ꯇꯥꯁꯤꯜꯂꯛꯂꯕꯅꯤꯅ ꯌꯨꯝꯗꯨꯗ ꯍꯟꯖꯤꯟꯅꯔꯛꯂꯦ꯫ ꯉꯁꯤꯗꯤ ꯍꯦꯟꯁꯅꯥꯅ ꯍꯜꯂꯛꯄꯗꯣ ꯍꯥꯜꯂꯦ꯫ ꯁꯅꯥ ꯉꯥꯟꯕꯅ ꯆꯉꯥꯡ ꯊꯛꯁꯤ ꯍꯥꯏꯗꯅ ꯍꯦꯟꯁꯅꯥꯅ ꯂꯣꯜꯂꯒ ꯖꯨꯂꯤꯁꯨ ꯌꯥꯎꯅ ꯑꯍꯨꯝꯗꯨ ꯆꯥ ꯊꯛꯇꯨꯅ ꯂꯩ꯫ ꯍꯦꯟꯁꯅꯥꯅ ꯄꯥꯕꯣꯛ, ꯊꯣꯏꯁꯦ ꯁ꯭ꯀꯨꯜ ꯀꯥꯍꯜꯈꯤꯔꯣꯏꯗ꯭ꯔꯣ? ꯆꯍꯤꯗꯤ ꯀꯥꯕ ꯌꯥꯔꯦ꯫ ꯀꯥꯕꯕꯨꯗꯤ ꯌꯥꯔꯕ ꯄꯣꯠꯅꯤꯗ,
Mapa sakta ama ꯂꯩꯔꯤꯕꯁꯤꯅ ꯀꯥꯍꯟ ꯈꯤꯔꯣꯏꯁꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯅꯤ. ꯀꯥꯍꯟꯕ ꯌꯥꯔꯦꯗ. ꯍꯧꯖꯤꯛ ꯄꯤꯛꯂꯤꯉꯩꯁꯤꯗꯒꯤ ꯁꯦꯝꯍꯧꯗꯅ ꯍꯌꯦꯡ ꯆꯥꯎꯔꯛꯂ ꯃꯇꯝꯗ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯌꯥꯗꯧ ꯅꯠꯇꯦ. ꯑꯗꯨ ꯄꯥꯕꯨꯡ ꯁꯥꯎꯗꯤ ꯁꯥꯎꯔꯛꯀꯅꯣꯕ ꯀꯩꯅꯣꯝꯇ ꯍꯪꯒꯦ. ꯍꯪꯉꯨꯅꯦ ꯍꯪꯉꯨꯅꯦ. ꯁꯔꯁꯤ ꯀꯣꯛꯀꯤ ꯒꯨꯂꯤꯒ ꯆꯥꯕ꯭ꯔꯣ? ꯑꯃꯨꯛꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯥꯜꯂꯤꯕ, ꯑꯗꯨꯒ ꯑꯃꯨꯛ ꯀꯣꯛ ꯂꯩꯈꯠꯄꯤ ꯇꯧꯏ. ꯍꯦꯟꯁꯅꯥꯒꯤ ꯋꯥꯗꯨꯗ ꯁꯅꯥ ꯉꯥꯟꯕ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯂꯒ ꯆꯥꯕꯅꯤ. ꯃꯗꯣ ꯑꯃ ꯋꯥꯠꯄꯗꯅꯤ. ꯃꯥꯅ ꯑꯃꯨꯛ ꯂꯩꯈꯠꯂꯤꯕꯗꯣ. ꯍꯦꯟꯁꯅ ꯃꯀꯣꯛꯀ ꯅꯣꯝꯂꯒ ꯑꯩꯁꯨ ꯈꯜꯂꯦꯕ ꯆꯥꯔꯝꯗꯧ ꯃꯥꯜꯂꯦꯅ. ꯅꯣꯏ ꯁꯔꯗꯒꯗꯤ ꯍꯪꯂꯨꯅꯨꯀꯣ, ꯀꯣꯛ ꯂꯩꯈꯠꯈꯤꯅꯤ. ꯍꯦꯟꯁꯅ ꯃꯥꯒꯤ ꯐꯣꯟꯗꯨꯗ ꯀꯣꯜ ꯑꯃ ꯂꯥꯛꯁꯤꯜꯂꯤ. ꯌꯦꯡꯂꯨꯕꯗ ꯋꯥꯡꯂꯦꯟꯒꯤ ꯑꯣꯏꯔꯝꯕꯗꯨꯗ ꯁꯅꯥ ꯉꯥꯟꯕꯗꯣ ꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯑꯩꯈꯣꯏ ꯁꯥꯔ ꯐꯣꯟ ꯇꯧꯔꯛꯏ. ꯑꯝꯇ ꯄꯥꯏꯔꯨꯈꯤꯒꯦ ꯄꯥꯕꯨꯡ. ꯍꯣꯏ. ꯍꯦꯟꯁꯅ ꯃꯊꯛꯂꯣꯝꯗ ꯄ꯭ꯔꯕꯞ ꯀꯥꯈꯠꯂꯤ. ꯑꯗꯨꯒ ꯇꯣꯉꯥꯟꯅ ꯆꯥꯎꯅ ꯂꯩꯔꯤꯕ ꯕꯦꯜꯀꯣꯅꯤꯗ ꯊꯣꯔꯛꯇꯨꯅ ꯀꯣꯜꯗꯨ ꯑꯣꯛꯈꯠꯂꯤ. ꯍꯜꯂꯣ ꯗꯗꯥ. ꯑꯁꯣꯝꯗꯒꯤ ꯋꯥꯡꯂꯦꯟꯅ. ꯍꯥꯎ, ꯀꯩꯗꯧꯔꯤꯒꯦ? ꯀꯩꯁꯨꯝ ꯇꯧꯗꯦꯗ. ꯑꯩꯁꯦ ꯀꯩꯗꯧꯝꯗꯤ ꯍꯥꯏꯗꯧ ꯂꯩꯕꯅꯤ, ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯦ. ꯀꯩ ꯋꯥꯅꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ. ꯈꯔ ꯂꯩꯔꯒ ꯍꯥꯏꯔꯒꯦ. ꯃꯥꯅ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯒꯦꯠꯂꯣꯝꯗꯒꯤ ꯁꯥꯏꯌꯣꯟꯕꯒꯤ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ. ꯍꯦꯟꯁꯅꯥꯁꯨ ꯎꯏ. ꯑꯗꯨꯕꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ. ꯑꯗꯨꯕꯨ ꯃꯤꯠ ꯅꯥ ꯁꯤꯡꯕ ꯍꯥꯏꯒꯗ꯭ꯔꯥ, ꯅꯨꯄꯤꯗꯨ ꯅꯣꯛꯃꯤ ꯇꯧꯅ ꯐꯣꯟꯗꯨ ꯅꯞꯂꯒ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯏꯉꯥꯏ ꯉꯥꯅ ꯅꯨꯄꯥꯗꯨꯅ ꯒꯥꯔꯤꯗꯒꯤ ꯍꯦꯛ ꯀꯨꯝꯊꯔꯛꯄꯒ ꯎꯊꯣꯛꯈ꯭ꯔꯦ. ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯍꯟꯖꯔꯛꯄꯅꯤ. ꯑꯗꯨꯕꯨ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯄꯤꯡ ꯂꯥꯎꯈ꯭ꯔꯦ. ꯄꯤꯁꯨꯝ ꯁꯨꯛꯇꯣꯛꯇꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯏꯃꯝꯂꯣꯝꯗ ꯒꯝ ꯆꯪꯂꯛꯏ. ꯁꯅꯥ ꯉꯥꯟꯕ ꯃꯆꯥꯕꯨ ꯎꯕꯗ ꯍꯥꯏꯔꯛꯏ. ꯍꯜꯂꯛꯂꯕ꯭ꯔꯥ? ꯏꯄꯥ, ꯋꯥꯔꯤ ꯈꯔꯁꯨ ꯁꯥꯟꯅꯅꯤꯡꯕꯅꯤ. ꯐꯤꯔꯣꯜꯗꯣ ꯍꯥꯟꯅ ꯍꯣꯡꯗꯣꯛꯂꯨꯔꯣ. ꯍꯣꯏ ꯄꯥꯕꯨꯡ. ꯋꯥꯗꯣ ꯈꯨꯝꯂꯝꯂꯒ ꯁꯥꯏꯌꯣꯟꯕ ꯃꯊꯛꯂꯣꯝꯗ ꯄ꯭ꯔꯕꯞ ꯀꯥꯈꯠꯂꯛꯄꯅꯤ. ꯃꯥꯅ ꯀꯥꯔꯛꯂꯤꯗꯨ ꯐꯥꯎꯕ ꯍꯦꯟꯁꯅꯥꯗꯣ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯆꯠꯂꯝꯕꯗꯨ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩ. ꯍꯦꯟꯁꯅꯥꯁꯨ ꯀꯣꯜꯗꯨ ꯊꯝꯈ꯭ꯔꯒ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯄꯅꯤ. ꯏꯃꯥ, ꯀꯩꯅꯣ? ꯈꯪꯉꯤ. ꯁꯥꯏꯌꯣꯟꯕ ꯈꯣꯟꯖꯦꯜ ꯋꯥꯎꯔꯞ ꯍꯥꯏꯔꯛꯏ. ꯋꯥꯔꯤꯗꯨꯕꯨ ꯑꯗꯨ ꯀꯨꯏꯅ ꯁꯥꯟꯅꯩꯗꯣ ꯀꯩ ꯋꯥꯔꯤꯕꯨ ꯁꯥꯟꯅꯩꯗꯣ? ꯏꯀꯥꯏꯒꯤꯒꯁꯦ ꯀꯩꯝ ꯈꯪꯗꯕꯩ ꯃꯑꯣꯡꯅꯦꯕ. ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯈꯔ ꯈꯪ. ꯍꯦꯟꯁꯅ ꯒ꯭ꯌꯥꯟ ꯑꯃ ꯏꯇꯥ ꯇꯥꯗꯅ. ꯀꯩꯅꯣ? ꯑꯩꯕꯨ ꯕꯖꯥꯔ ꯃꯌꯥꯏꯗ ꯂꯦꯞꯂꯒ ꯋꯥꯔꯤ ꯁꯥꯔꯨꯕ꯭ꯔꯣ? ꯐꯣꯟꯗ ꯁꯥꯖꯕꯅꯤ. ꯁꯔꯒꯤ ꯃꯥꯡꯗꯒ ꯑꯩꯅ ꯋꯥꯔꯤ ꯁꯥꯈ꯭ꯔꯕꯣ? ꯃꯤ ꯋꯥꯔꯤ ꯆꯨꯝꯅ ꯁꯥꯟꯅꯕꯁꯤꯁꯨ ꯑꯃꯨꯛ ꯊꯤꯡꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯅꯌꯥꯗꯣ ꯍꯤꯒꯠꯇꯅ ꯁꯥꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯣ ꯍꯥ? ꯋꯥꯔꯤꯗꯣ ꯅꯌꯥ ꯍꯤꯒꯠꯇ꯭ꯔꯗꯤ ꯌꯥꯗ꯭ꯔꯕꯕ? ꯌꯦꯡꯅꯤꯡꯗꯦ ꯈꯪꯉꯕ? ꯊꯕꯛꯅꯒ ꯋꯥꯅ ꯍꯜꯂꯛꯄꯁꯤꯗ. ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯁꯤꯗꯤꯅꯦ, ꯑꯃꯨꯛ ꯅꯣꯛ ꯑꯃꯨꯛ ꯈꯔ ꯀꯞ ꯇꯧꯔꯒ ꯁꯥꯟꯅꯒꯗꯕ. ꯃꯗꯨꯁꯨ ꯁꯔꯗꯤ ꯀꯣꯛꯀꯤ ꯂꯩꯅꯥ ナꯕꯅꯤꯅ ꯀꯔꯤꯝꯇ ꯈꯪꯉꯝꯃꯣꯏꯅꯦ. ꯁꯥꯏꯌꯣꯟꯕ ꯄꯤꯁꯨꯝ ꯍꯦꯟꯅ ꯁꯨꯛꯂꯒ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ. ꯀꯩꯕ? ꯀꯣꯛꯀꯤ ꯂꯩꯅꯥꯕ? ꯍꯣꯏ, ꯁꯔꯗ ꯅꯥꯔꯤꯗꯣ ꯍꯥꯏꯕꯅꯤ. ꯍꯟꯗꯣꯛꯁꯤ, ꯑꯩ ꯆꯠꯀꯦ, ꯊꯕꯛ ꯂꯣꯏꯁꯤꯜꯂꯨꯒꯦ. ꯍꯥꯏꯔꯒ ꯆꯠꯀꯦ ꯇꯧꯏ. ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯅ ꯈꯨꯠꯇꯨ ꯇꯥꯞ ꯐꯥꯈ꯭ꯔꯦ.